Hi ma'am, I ngasi call prank ama tawge na tarok pa na yam kuire ko ay call prank ka tawge daba aduga video su ay phajana upload tawdre dana adom rak da thagat pangam ra yenge ado ngasi di prank call ni yam sathiba prank call oi dini ko ado aina imanabi ga ai gasi yam kui ba haise kuire pau phongna daba kuini se ado pau phongna daba dagi sum phajana message no se thana dre haiba tare ko pau phongna dre number phajana leina dre kuini se ada ina ne mamang da Instagram da kuini se matik amdi pau phongna ra me ba ada ngasi do ina mang do ina call prank ja mang do in tawge na ina mang do Instagram da wa message thare ba nangi number am ta piyo na ada ma number do ngoda thare ko tharaga hoji aina kitang mang da kainu ne ka haibu do mai khanna ba na ai call paro ko emergency ne ina ngoda call am ta tawrage ka haraga ina message thagre ba mang da ado ma si kitang kainu am di khalamani ba ko ado hoji nongdangi pung 10 makhai ju tare ba ko mi tumnara mane ado tumna ba matam je ai ngasai di ngai ne ba ai di khara thajana ba ko ado aina ne mang da ai yum thole ngarang do ayum thole ngasi se Krishna Jaramani tana ko alugi aina chance lobane ba ngasi to phara yam ta ba thaba ma tawre alugi khangde ai kamai hai dinu ka ore oren message to ai sum ulak ke ko hoje ai mahung do call tarage kamai to ge su eminarase ma'am ai call je tawrage ba ko hoje pung 10 chale ado sum thinjala ge kana khang tu thora di phun ta su ai ba ai try di tawrage yen ha ge ai hai ko no de khang de Nơi lang ka nuko. Kita cek. Baby electric. Kita selain dia. Hello. Nung si Thoy lay bra. Nung si Thoy lay bra ba? Nung si Thoy kuman. Anu ne, ma'am tapahan bira kira. May mama na bine ba? Anu ne ba? Ma'am tapahan bira kira ba? Sunitado. Nice ba? Ai phone se pai travel ne ba ko ai je hoji mahung ne call tora ne mai no pa no ma ai je kana no phangdra ba gi maming har ma ji gyan ta dre ba adugi hoji kana ma ji call tora e ba ko ai pai ra ge adu ba wari ji sana ra ge ko hello oh ha Sunita amta pahen biro Sunita gi nupa oidoiro somja adudi kana oidoiba Sunita do sang di ma leitro mai no ba je khai le ba ni ngon noi Sunita ai ji yam emergency da ne phone tawre je khai le re du ga ba ai angang tawre ba ga sa lo ta ba ne lo ka le ai je kano ne ba ai ngarang yum tholok pa ne bu ko aduga ngasi do Krishna Jaramani dana
ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯁꯥꯏꯗꯨꯅꯅꯦ ꯊꯣꯛꯂꯣꯅꯅꯦ ꯅꯝꯗꯅ ꯑꯩꯁꯦ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯃꯣꯏꯔꯥꯡ ꯌꯧꯔꯨꯔꯦꯕ ꯑꯩꯈꯣꯏꯅꯤꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯥꯏꯗꯣ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯌꯥꯝ ꯄꯥꯝꯗꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅꯤꯁꯦ ꯆꯦꯟꯕꯗ ꯇꯥꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤꯅꯦ ꯑꯩꯁꯦ ꯍꯣꯇꯦꯜꯗ ꯂꯩꯁꯦ ꯍꯥꯏꯔꯁꯨ ꯌꯨꯝꯂꯣꯝꯗꯒꯤ ꯃꯤꯅ ꯀꯣꯜ ꯇꯧꯔꯛꯄꯗ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯁꯤ ꯑꯩ ꯅꯝꯕꯔ ꯅꯠꯇꯦꯕ ꯃꯤꯉꯣꯟꯗꯒꯤ ꯋꯥꯏꯔꯤꯅꯦ ꯁꯤꯁꯨ ꯃꯣꯏ ꯃꯃꯥꯟꯅꯕꯒꯤꯅꯦ ꯑꯩ ꯐꯣꯟꯒ ꯂꯣꯏ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯁꯟꯈ꯭ꯔꯦ ꯐꯣꯟ ꯇꯧꯔꯛꯃꯟꯗꯅ ꯑꯗꯣ ꯑꯩꯁꯦ ꯅꯣꯏꯗ ꯂꯩꯕ ꯌꯥꯒꯗ꯭ꯔꯥ ꯍꯪꯒꯦꯅ ꯇꯧꯔꯛꯏꯅꯦ ꯍꯥꯏꯕ ꯑꯩꯁꯦ ꯉꯁꯤꯁꯦ ꯅꯣꯏꯗ ꯂꯦꯛꯑꯒ ꯍꯌꯦꯡ ꯄꯨꯡ 4ꯒꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣ ꯕꯤꯁꯅꯨꯄꯨꯔ ꯕꯖꯥꯔꯗ ꯂꯩꯌꯦꯕ ꯑꯩꯁꯦ ꯑꯗꯨꯒꯤꯅꯦꯕ ꯑꯩꯈꯣꯏ ꯁꯥꯏꯁꯨ ꯄꯨꯂꯞ ꯂꯩꯌꯦꯕ ꯑꯗꯅꯦ ꯑꯁ꯭ꯋꯥꯏ ꯑꯦꯔꯤꯌꯥꯗꯗꯤ ꯃꯃꯥꯟꯅꯕ ꯑꯅꯛꯄꯗꯣ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯑꯗꯨꯒꯤ ꯑꯩꯅ ꯅꯪꯗꯣ ꯅꯤꯡꯁꯤꯡꯉꯛꯄꯒꯤ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦꯅ ꯇꯧꯔꯛꯏꯅꯦꯕ ꯑꯗꯣ ꯑꯁꯣꯝꯗ ꯕꯖꯥꯔꯔꯣꯝꯗ ꯆꯠꯀꯗꯕꯗꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏꯗꯥ ꯍꯣꯏ ꯀꯌꯥ ꯈꯪꯗꯦ ꯃꯃꯥꯟꯅꯕꯒꯩꯅ ꯄꯥꯎ ꯄꯤꯔꯛꯄꯅꯦꯕ ꯌꯨꯝꯂꯣꯝꯗꯒꯤ ꯃꯤ ꯌꯥꯝꯅ ꯀꯩꯅꯣ ꯊꯣꯛꯑꯒ ꯉꯥꯏꯔ ꯂꯩꯌꯦ ꯑꯩ ꯆꯠꯈꯤꯕꯒꯤ ꯑꯩꯗꯣ ꯉꯔꯥꯡ ꯈꯛꯇꯪ ꯊꯣꯛꯂꯛꯄꯁꯨ ꯑꯣꯏꯔꯤꯕꯒꯤꯅꯦ ꯁꯥꯎꯕꯗ ꯂꯣꯏꯔꯦꯕ ꯌꯨꯝꯗ ꯑꯗꯨ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯗꯅ ꯃꯊꯥ ꯁꯥꯕꯗ ꯉꯥꯎꯔꯕ ꯑꯗꯨ ꯉꯁꯤ ꯅꯨꯡꯗꯥꯡꯁꯤꯗꯪ ꯂꯩꯕ ꯌꯥꯕ ꯖꯒꯥ ꯑꯝꯇꯪ ꯊꯤꯕꯤꯌꯣ ꯍꯥꯏꯒꯦꯅ ꯇꯧꯔꯛꯏꯅꯦꯕ ꯅꯉꯣꯟꯗ ꯑꯗꯣ ꯑꯩ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯃꯨꯛ ꯇꯧꯔꯛꯀꯦꯀꯣ ꯑꯗꯣ ꯑꯩꯁꯦ ꯍꯌꯦꯡ ꯄꯨꯡ 4 ꯈꯛꯇꯒꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯌꯨꯝꯗ ꯆꯪꯉꯔꯣꯏꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯥꯏꯒ ꯄꯨꯂꯞꯅ ꯑꯩꯁꯦ ꯀꯦꯔꯂꯥꯗ ꯑꯃꯨꯛꯀ ꯑꯗꯨꯝ ꯆꯪꯈ꯭ꯔꯒꯦ ꯇꯧꯕꯅꯦꯕ ꯑꯗꯨꯒꯤꯅꯦ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯈꯟꯅꯔꯛꯑꯣ ꯑꯗꯨꯒ ꯍꯥꯏꯔꯛꯑꯣ ꯑꯝꯇ ꯑꯩꯁꯦ ꯃꯊꯥ ꯌꯥꯝ ꯁꯥ ꯂꯩꯔꯦ ꯍꯧꯖꯤꯛ ꯄꯨꯡꯁꯨ ꯊꯦꯡꯖꯜꯂꯛꯑꯦꯗꯅꯀꯣ ꯌꯨꯝꯗꯒꯤꯁꯨ ꯁꯥꯎꯅꯕꯗ ꯂꯣꯏꯔꯦꯕ ꯑꯩꯁꯦ ꯉꯔꯥꯡ ꯈꯛ ꯊꯣꯛꯂꯛꯑꯒ ꯀꯔꯤ ꯅꯨꯡꯒꯤ ꯊꯣꯛꯎꯕꯅꯣ ꯈꯜꯂꯤꯅꯦ ꯑꯩ ꯌꯨꯝꯗꯒ ꯈꯤꯇꯪ ꯊꯨꯔꯛꯎꯀꯣ ꯑꯩꯁꯦ ꯅꯪ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯆꯥꯟꯁꯁꯦ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯑꯩ ꯍꯪꯐꯝꯁꯦ ꯂꯩꯇ꯭ꯔꯦꯕ ꯑꯁꯥ ꯍꯥꯏꯕ꯭ꯔꯥ ꯔꯣꯖꯤ ꯍꯣꯏꯗ ꯇꯧꯗꯧꯁꯨ ꯑꯩ ꯃꯣꯏ ꯅꯝꯕꯔ ꯑꯝꯇ ꯄꯥꯎ ꯐꯥꯎꯅꯕ ꯂꯩꯇꯦꯕ ꯑꯗꯨ ꯅꯪ ꯅꯪꯗꯤ ꯕꯤꯁꯅꯨꯄꯨꯔꯗ ꯄꯥꯟꯈꯤꯕꯒꯨꯝ ꯇꯧꯋꯦꯅ ꯑꯩ ꯅꯪ ꯈꯛ ꯅꯤꯡꯁꯤꯡꯉꯗꯅ ꯅꯪꯉꯣꯟꯗ ꯇꯧꯔꯛꯏꯁꯤꯅꯦ ꯍꯣꯏ ꯑꯗꯨꯗꯤ ꯈꯟꯅꯔꯒ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎꯀꯣ ꯈꯤꯇꯪ ꯊꯨꯅ ꯌꯥꯝ ꯃꯥꯟꯅꯗꯤꯀꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯃꯣꯏ ꯃꯊꯥ ꯁꯥꯟꯅꯔꯝꯗꯣꯏꯅꯤ ꯉꯥꯏꯔꯁꯤ ꯃꯌꯥꯝ ꯀꯣꯜꯁꯦ ꯀꯛꯈ꯭ꯔꯦꯕꯀꯣ ꯃꯥꯁꯦ ꯃꯊꯥ ꯁꯥꯔꯝꯗꯣꯏꯅꯦꯕ ꯀꯥꯏꯗ ꯂꯩꯍꯟꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯀꯥꯏꯅ ꯈꯜꯂꯝꯕ ꯌꯥꯏꯕꯀꯣ ꯑꯗꯣ ꯀꯣꯜ ꯇꯧꯔꯛꯄ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯦ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯣꯏꯅ ꯕ꯭ꯔꯦꯛ ꯃꯆꯥ ꯍꯧꯖꯤꯛꯁꯦ ꯄꯨꯡ 11 ꯇꯥꯔꯦꯕꯀꯣ ꯃꯥꯁꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔ ꯇꯧꯔꯛꯀꯦ ꯍꯥꯏꯕꯅꯦ ꯑꯗꯨ ꯇꯧꯔꯛꯇ꯭ꯔꯦꯕ ꯑꯩꯁꯦ ꯈꯔ ꯌꯥꯝ ꯌꯦꯠꯂꯒꯦ ꯃꯉꯣꯟꯗ ꯉꯁꯤꯗꯤꯀꯣ ꯑꯩ ꯍꯟꯖꯟ ꯇꯧꯁꯟꯒꯦ ꯄꯥꯏꯔꯛꯏ ꯈꯪꯗꯦ ꯄꯥꯏꯔꯛꯇꯦ ꯈꯪꯗꯦ ꯑꯩ ꯇꯧꯔꯒꯦ ꯉꯁꯤꯗꯤ ꯐꯖꯅ ꯁ꯭ꯋꯤꯟꯇꯥꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒꯦꯅ ꯑꯝꯇ ꯍꯪꯕꯤꯌꯨꯕ ꯑꯩ ꯍꯧꯖꯤꯛ ꯕꯤꯁꯅꯨꯄꯨꯔ ꯕꯖꯥꯔꯗ ꯂꯩꯌꯦꯕ ꯑꯩ ꯃꯐꯝ ꯈꯪꯗꯤꯌꯦ ꯃꯣꯏꯁꯦ ꯀꯌꯥꯝ ꯂꯥꯞꯀꯦꯕ ꯅꯣꯏꯗꯣ ꯍꯥꯏꯗꯤ ꯃꯣꯏ ꯃꯃꯥꯟꯅꯕꯁꯤꯡꯕꯨꯗꯤ ꯌꯥꯎꯋꯦꯕꯀꯣ ꯃꯣꯏꯅꯕꯨꯗꯤ ꯍꯥꯏꯌꯦꯕ ꯂꯩꯐꯝꯗꯣ ꯂꯩ ꯇꯥꯔꯒꯗꯤ ꯊꯤꯟꯕꯤꯔꯝꯃꯒꯦ ꯑꯗꯨꯒ ꯃꯣꯏ ꯍꯟꯈ꯭ꯔꯒꯦ ꯍꯥꯏꯕ ꯂꯣꯀꯦꯁꯟꯗꯣ ꯊꯥꯔꯒ ꯂꯥꯛꯄꯕꯨꯗꯤ ꯌꯥꯅꯤꯌꯦ ꯃꯣꯏ ꯊꯤꯜꯍꯜꯂꯛꯑꯝꯃꯒꯦꯕ ꯊꯤꯟꯕꯁꯦ ꯑꯁꯣꯝꯗꯒꯤ ꯉꯥꯛꯇꯅꯦꯕ ꯊꯧꯕꯥꯜꯂꯣꯝꯗꯒꯤ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒ ꯃꯣꯏ ꯑꯁꯣꯝꯗ ꯆꯠꯄꯗꯣ ꯑꯩꯈꯣꯏꯁꯦ ꯆꯠꯁꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗꯥ ꯍꯣꯏꯗꯨꯅꯅꯦ ꯉꯥꯏꯔꯒ ꯂꯝꯕꯤ ꯊꯠꯂ ꯂꯩ ꯈꯣꯠꯂꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯞ ꯈꯤꯇꯪ ꯄꯥꯎ ꯄꯤꯔꯛꯑꯦꯕ ꯑꯗꯣ ꯍꯣꯇꯦꯜꯗ ꯕꯨꯛ ꯇꯧꯗꯧꯁꯨ ꯑꯩꯁꯦ ꯍꯣꯇꯦꯜ ꯑꯃꯅꯤꯗꯤꯕꯨꯗꯤ ꯀꯣꯜ ꯇꯧꯔ ꯍꯪꯖꯔꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯣꯏ ꯔꯨꯝ ꯍꯥꯡꯗꯦ ꯈꯣꯠꯇꯦ ꯈꯨꯗꯣꯡ ꯆꯥꯗꯧ ꯃꯥꯟꯗꯦ ꯈꯣꯠꯇꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗ ꯇꯉꯥꯏ ꯐꯠꯇ꯭ꯔꯕ ꯍꯥꯏꯇꯥꯔꯦ
ꯆꯥꯛꯁꯦ ꯑꯩꯈꯣꯏꯅꯤ ꯑꯥꯗ ꯃꯣꯏꯔꯥꯡ ꯆꯠꯂꯨꯕꯅꯦꯕ ꯑꯗꯒꯤ ꯃꯣꯏꯔꯥꯡꯗ ꯈꯔ ꯀꯩꯀꯩꯕꯨꯗꯤ ꯆꯥꯔꯛꯑꯦꯕꯀꯣ ꯆꯥꯛꯀꯤꯗꯤ ꯀꯩꯝꯇ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯀꯩꯝ ꯗꯔꯀꯥꯔ ꯇꯥꯗ꯭ꯔꯦ ꯑꯗꯨꯝ ꯂꯥꯝꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯍꯌꯦꯡ ꯄꯨꯡ 4ꯒꯤ ꯐ꯭ꯂꯥꯏꯠꯅꯦꯕ ꯑꯩꯈꯣꯏ ꯆꯠꯇꯣꯏꯁꯦ ꯍꯌꯦꯡ ꯄꯨꯡ 4ꯒꯤ ꯐ꯭ꯂꯥꯏꯠꯇꯅꯦꯕ ꯆꯠꯇꯣꯏꯁꯦ ꯑꯗꯨ ꯄꯨꯡ 3 ꯑꯗꯨꯋꯥꯏꯗꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯒꯦꯕ ꯌꯥꯝ ꯇꯥꯔꯤꯁꯦ ꯃꯁꯥ ꯋꯥꯏ ꯁꯪꯗꯕꯒꯤ ꯑꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯌꯥꯕ ꯌꯥꯗꯕ ꯑꯃ ꯌꯥꯗꯕ ꯃꯤꯁꯤꯡ ꯑꯃ ꯀꯧꯏ ꯑꯗꯨꯅ ꯖꯒꯥꯁꯦ ꯇꯧꯕ ꯌꯥꯏꯕꯀꯣ ꯑꯗꯣ ꯅꯣꯏꯗ ꯌꯥꯔꯣꯏꯗꯕ ꯑꯣꯏꯇꯥꯔꯁꯨ ꯍꯥꯏꯗꯤ ꯅꯣꯏ ꯑꯗꯨꯋꯥꯏ ꯑꯅꯛꯄꯗ ꯑꯣꯏꯔꯁꯨ ꯑꯝꯇꯪ ꯍꯪꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯉꯁꯤꯗꯣ ꯂꯝꯕꯤꯗ ꯂꯩꯕꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯁꯣꯝꯗ ꯆꯠꯀꯗꯕꯁꯨ ꯑꯩꯈꯣꯏꯗꯣ ꯀꯤꯔꯕ ꯑꯁꯣꯝꯗ ꯑꯃꯨꯛꯀ ꯌꯨꯝꯂꯣꯝ ꯃꯤ ꯊꯦꯡꯅꯔꯗꯤꯅ ꯑꯗꯨꯏꯅꯦꯕ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯊꯝꯈ꯭ꯔꯦ ꯑꯃꯨꯛ ꯃꯣꯏ ꯍꯧꯖꯤꯛ ꯁꯦꯔꯤꯌꯁ ꯌꯥꯝ ꯇꯥꯔꯦ ꯏꯃꯨꯡꯗ ꯍꯪꯒꯦꯒ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯁꯤꯗꯤ ꯃꯣꯏ ꯐꯦꯃꯤꯂꯤ ꯄꯨꯂꯞꯇ ꯄ꯭ꯔꯦꯡ ꯇꯧꯕ ꯑꯣꯏꯔꯒꯦꯀꯣ ꯑꯃꯨꯛ ꯆꯩ ꯆꯥꯟꯅꯗꯣꯔꯤꯕꯅꯦ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯉꯥꯏꯔꯁꯦ ꯃꯤꯅꯤꯠ 5 ꯑꯃꯨꯛ ꯉꯥꯏꯔꯒ ꯑꯃꯨꯛ ꯀꯣꯜꯁ ꯇꯧꯁꯜꯂꯒꯦꯕꯀꯣ ꯍꯧꯖꯤꯛ ꯄꯨꯡ 11ꯒ ꯃꯤꯅꯤꯠ 4 ꯆꯠꯂꯦ ꯌꯥꯝ ꯊꯦꯡꯉꯕꯅꯤ ꯌꯨꯝꯂꯣꯝꯗ ꯑꯣꯏꯇꯥꯔꯗꯤ ꯍꯥꯏꯗꯤ ꯃꯤ ꯑꯅꯝꯕ ꯂꯣꯏ ꯇꯨꯝꯅꯔꯕ ꯃꯇꯝꯅꯦꯕ ꯑꯗꯣ ꯑꯩꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣꯁꯨ ꯍꯥꯏꯐꯝ ꯈꯪꯖꯜꯂꯛꯇ꯭ꯔꯦ ꯑꯗꯣꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯦ ꯃꯤꯅꯤꯠ 5 ꯑꯃꯨꯛ 11ꯒ 5 ꯆꯠꯂꯦ ꯍꯧꯖꯤꯛ ꯑꯗꯣ 15 ꯅꯠꯇ꯭ꯔꯒꯅ 10 ꯁ꯭ꯋꯥꯏꯗ ꯑꯃꯨꯛꯀ ꯇꯧꯔꯁꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ 5ꯁꯦ ꯑꯃꯨꯛ ꯉꯥꯏꯍꯥꯛꯇꯪ ꯃꯌꯥꯝ ꯑꯩꯁꯦ ꯃꯤꯅꯤꯠ ꯉꯥꯏꯍꯥꯛꯇꯪꯗꯤ ꯉꯥꯏꯍꯟꯈꯤꯕ ꯐꯗꯣꯏꯔꯥ ꯈꯪꯗꯦꯗ 이만희비스는 하이도크로는 하이레보고 아직 미닛 망아무디 쌌크래 아도 하이도어게 뭐 이모이 몽다 뭐 하이디 미마 사상답수 레이 콜레나 그마이나 하이레보고 아두가 뭐 이마오제 뭐 항나도이니 하이디 tum마바 콜라바신고 koksin tong나라가 그마이 레라마니 아이 누가이트레 하이도크라게보고 뭐디 얌 세레스 타그레바 아이 호지 콜 타오라게 Hello? Sunita do I want to haram give them the pan birova. Muise, lay a new drink can get more come grab. Sunita Pahalo, I share the Gino. Sunita, nang double pataba. How? Sunita, do I want to haram game the pan birova? Hangnarabo. Ah. Pagitaw mo na. Sunita, ay yung natulog tayo pagitaw mo na. Tanggalin. Sour man eh. Ay yung tako tawra team gigim si. Sour man yaw si. Ay napagitaw mo ni. Prank daw ba nila wala? Sorry. Ay, ito kang na din eh. Prap daw sa harapan niya. Ang paragtanam tari na. Nari ra. Oh, ay na ne. YouTube video save mo ba? Prank call din ang wanda na sa si Tara ba? Ano ay video upload daw doon niya ni ko?
Adu ai nang je noi sai du yam serious tar ko dong tok salak ko de nei je pakhala ba ai tare mi mu no ai hawdok na leram ba tare na ai hawdok I kan na sorry khazna hairo noi mama do la ko de ne ko de hai ri oh thank you mating bang ge de khala mi jani ko oh ado hoi fare phazana tum ja ro prank du success oi gre ai su tham ma ge hayeng phazan tawrak ke hoi ngang siam ni ngai tawra ho thame ha moi di yam moi mummi ka hawdok ta na hangna da na ekta moi mati ma Bisnupur bazar me ado ongba malai hai du da ko call taw da moi di haina da na lore bazar ne do ai se pakhala ba hai tare ko ani kai hai ne ahing ji da na tra adugi ai se loisalage na dum loisan gre am koina laudre ma tam se ado me am ngasi gi di sida loisan jarege ado aina prank je imana bi sing da tawri ji ko celebrity sing da tawra di ani khange ba hek da moi di prank ko tawrak pane ko pane do di adum ngahak ai da na ma tong na dai da na ko adugi aina imana bising do ina taw bane ado sunita thank you nang su phajana dum ai kama hani response phajana bibire ko ai mating pang na ba na yam ka na khona biri ma na yam ko ina kuni je mamang chei awum ki mamang da thena gi bane ba dui matung da gi pau phangna rudra ba imana bi ne ba handa ka tang WhatsApp Instagram da kitang phangna ba hai dare ado ina ngasi ku dak number law ga taw bane ado mayam prank ju success ore bane na ngasi gi di matang da lo sa lagi thanks to thangi bye bye